ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 4ꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯈꯨꯟꯗ ꯈꯨꯠ ꯊꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯎꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯀꯣ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯊꯥꯕꯤ ꯗꯥꯝꯗꯣ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯈꯣꯏ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯔꯤꯛ 4ꯗ ꯊꯣꯛꯈꯤꯕ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯈꯨꯠ ꯊꯥꯔꯛꯄ ꯍꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤ.ꯑꯩꯆ.ꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯨ ꯃꯐꯝꯁꯤꯗ ꯌꯥꯎꯕ ꯆꯠꯂꯦꯕ ꯁꯤꯗꯩꯁꯤꯗ ꯅꯣꯏꯔꯣꯝꯗꯩꯅꯤ ꯀꯥꯞꯄꯛꯏꯁꯦ ꯅꯣꯏꯔꯣꯝꯗꯩ ꯀꯥꯞꯄꯛꯏ 나로 빨리 뭐지? 또 카페 우투지디. 호롱히 농이 뭐지? 농이 빨리 이래지디. 이거 그래 꼭 같이. 이거 오메. 아이 이거. 비도도 너무 비도도. 남미. 이제는 어디 가나로? 찐 거 한 거래. 뭐냐? 거기 아까 많이 빠지는 거 여기 되겠네.